BOROBEKRA Police Station da KUKI singna bom kapsinbada miyoi marigi yum amang ata thokre. Mar Village Volunteer singna ngarang October 19 gi numidang waram phawbagi manungda Barak Circle da laiba Manipur Police IRB amadi Central Forcing mafam adu thadokuna Ziribamda hankigadabani haina warning tawkhraba matung ngasi ayuk pung 4:30 taba matamda Mar People's Convention Democracy natraga atopa KUKI armed group singni singnaba miyoi singna BOROBEKRA Police Station da bom amadi nungmai kaya kapsinduna lanarakhre haire. Police tagi phangba paw amagi matung inna ngasi ayu KUKI armed group singna satharakiba nungmai amadi bom kapsinbagi thawdo aduda maikai adomda leiba miyamgi punsida akiba pokhanbaga loinana Police Station aduda target tawrakiba bomna panbadagi Yum mari amang ata thokre. Manipur Police amadi Central Reserve Police Force ki maikai dagisto handuna nongmai kaya kapki. Ayuki pung 8 phawba marak-marakta nongmai kapnabagi thawong sathaki. KUKI singna kaplakpa nongmai amadi bom aduna maram oiraga BOROBEKRA Police Station gi akoibada leiba yum mari amang ata thokre. Amang ata thokraba imung sing adudi Jakurathor Part 2 dagi Haisnam Premchandra Sahi 29 Oinam Tombabu, Sahi Hupumanga amadi Oinam Bungotomi, Sahi Kuntra, Apokwa like Hidraba Ningtem amadi, Durgapur degi Hawong Manikuma Elias Budi, Sahi Kuntra Manga, Apokwa Komi Giyum Sing amang atat hoki. Thawdo aduga mari lainana Manipur Police amadi Central Force kaya mafam aduda sangsinduna thiba humbagi thabak sathakre. BOROBEKRA Police Station nasu Thawdo aduga mari lainana FIR ama panduna case laukhatkre hairi. Ningsingba yabadi Mar Village Volunteer gi maikaidagi October 19 gi ayukta Mar Phuruki School ama mai thadoklamba asina maram oiraga Ziribamda Santi amadi Mara State Pibam thamba pamdaba Kangbu ama leire khanglakpadagi State Police amadi Central Forcing mafam adu thadoknaba warning tawrakibani. BOROBEKRA asi Ziribamdagi Tipaimuk romda kilometer 30 rom satlaga leiba mitaigi khul amani. Khul asi margi khul 12 koisilaga leiba mitai singna khundaba mafam amani.